Manipur Women Foundation asinba 5th state level maths amasung science competition atu center kayada ayuki pung 10 dagi 12 numit yungba pung 12 dagi pung ama fauba category kaya thokna pangthokadabani hairi ayuk pung 12 helaklaba fauba exam pangthokpagi mamai uraktabadagi mahiroi singi mapa mama singna mahiroi sing puduna laknaki be school gi oja sing sauba henkalaki mahiroi singi mapa mama singna phongdorakibada ngasi competition yaugani haiduna macha masu sing puduna exam center da nganna laktuna leinaki adumakpu exam pangthokadaba pungpham matam sangna hendoraklaba faubada sili langliba organization gi miyoi amata center da laktabadagi mapa mama sing henna khoirang khoisaungna kibani phone tawduna hangnabada question number loidri haina khumlakpaga exam pangthokani pangthok haiba asengba wafam amata phongdokhidi hairi Manipur Women's Foundation Live karam makal gi organization Manipur gi damak khandi batara kadi chhatra sing gi damak khandi batara kadi makoi na sil exam schedule se kai da bidan opana pagni chandalam bi khotegi follow pagni to bidano Manipur da atopa competition sila ko matam da parents sing chhatra sing asina planning gi da sumain to kane hai ki mi pai na ba khopa lai badagi parikha planning da basu laku yai aduna yari ge dei Manipur da lai ba organization mayam sing asina hai ba Manipur Women's Foundation hai ba simiyang sangbiu makai gi resta se yaragadi pakpiu masi dei da chhatra dagi arai basu gaung ngari lai ta basu gaung ngari paisa gi tu ase angang sing gi career da so na ba mukun thak tori se gi no matam kui na parikham lai hai da matam mang lai pa ki badugi adudi kanana resource gi ni institute ta su na khoi na sa sing se sugumba competition lai na akoi na parents sing amali chhatra party sing da hai ro matam da haro haro na competition jam minga mamang da pok ya na har ini akoi na mathang competition lama e angang gi si lai re si tha si har matam da parents sing yagidra masi jima mari laina ba singa atum matam yang simbiraga makoi gi resta se kathak biu haina child foundation khaman gi maite de haijin competition adugi da makta form gi yaudana subject amagi fee lupa chamyang kai lauki mahiroi kaya amana subject ani thana basu yauri maram aduna silli langi basingna lauki ba exam fee sing adu handorakadabani hiram asida Manipur lengak na amadi atai atopa lup sing na mityeng changbiduna Manipur Women Foundation haidiba organization asigi registration number kakthat piraga laukhatpam thokpa disciplinary action sing laukhatpiyo haiki ngasi exam thadana tokhiba aduga competition adu yauba lakhiba mahiroi kaya nasu makoi da phauba nungai taba wafam kaya singsu phongdokna rakhi exam asi pangthok tabagi maram ta karigumba hiram amatara tawbirak tawsina maram oiduna akoi laiba chhatra mayam amadi gajan mayam aduki matik ningma kainare hairiba organization asina chhatra singda badi public ka tawduna biya bisibo aduki matik wahan bisi masima akoi thamoi sengna jajening de haiba wafam asi thamjani competition gi namada mohoina agai singdagi form nokhathiba paisa samna aige agai subject ani sina lupa chahumni chhatra lising tara da moi lupa chahum da urdi paisa kaya moi de collection da urise maram baduna hairiba paisa sing asi karsan school singda handok piyo aduga natragati mohoi gi mathakta haibe social asi mathakta mari lenaba government gi side gi athuba matamda miyang changbiduna haibe social asi bu seize tawba amadi haiba mari lenaba miyoi sing asi bu disciplinary action lokhat pinaba press media gi thongda appeal tawjeri Ziribam District Police na district asida routine check-up tawbada phagat khiba masing yamlaba beer sing amadi Indian made foreign liquor IMFL sing arang excise station complex Gularthol Ziribam da dispose tawkhre Excise Commissioner Manipur gi order matung inna beer amadi liquor sing dispose tawkhibani haina OC in charge excise station Ziribam RK Rakesh na phongdoki lupa lakh taret lising marfunitoi chawngarom ki oigadaba using adu dispose tawbada Ziribam district additional SP operation excise amadi police officer sing loinana kada Ziribam gi volunteer sing na saruk yaki asi Ziribam district police ki SP gi miyang makhada phagriba DIC liquor Indian made foreign liquor can beer excise department da sinagriba polam sing adu ngasi excise gi commissioner gi ayabal yauraba matungda ngasi mangtan bagi program amang ngasi maira paibi kada amadi lup mayam ama yauna excise department gi mayam pulap yauna akoi gi Ziribam district ki police officer sing mayam punna OC yauna akoi mangtan bagi thorum mahudi akoi pangthok sare
Wangkai Kendra gi manung chanba Wangkai Ningthem Pukri Mapal da leiba Laitonjam Arun Singh Chahi Kuntra Apokpa Laiwoi Kraba El Nabakumar Singh gi yum ngarang October 15 gi ayuk pung 3 lom tabada electric short circuit tagi haurakpa mai na chakibagi video ama social media da ubadagi khudakta like minded group Manipur gi thomi sina changsinduna yengsinki amadi LMG Manipur na leptana awana taraba singda minung sigi tengbang pirakpagi humudra rakshuba tengbang oina ngasi Arun gi yumda chatuna lupali sing kun Arun gi matai ma Priya Devi da khusinaki ngasi gi khomchat asida secretary Ojit Sorok Khaibam na luchingki amadi group asigi member kayana sarukyaki Secretary Ojit Sorok Khaibam na phongdorakpada tengbang ba yaudana menungsi khaktana awaba kokpa ngamde haujik imung asigi mioi sing leifam leitabadagi open community hall amada karnatna khangatuna lehori Miyamna angam mateng pangbiyu khudong thiba kayana langoi challaga leiba miyoibaki punsini hinglingai da tengbang bana thoibani haiba wafam phongdokhi Thobal district ki Wangjing Wangkhai da Sanamahi Lining Loop SLL lingkhat ki bagi mangarak shiba mapok thoram ngasi laikai adu da leiba Naurem Bojendro Elias Surjo maite gi yumda pangthokri Sanamahi lining laishon ga loinana machu taret ki firal chingkhallaga ngasi gi mapok thoram adu haudoki machu taret ki firal adu loop asigi president Maibam Amuba maite na chingkhatpa ga loinana sarukya ki ba miyamna sembi ba mapu gi mafamda hailei katuna thauni zakhi Tungda Kanglada Inat ki thau tawruraba Khumuzam Syamo maitaina athoiba mitung SLL gi President Maibam Amuba maitaina thauromapu amadi Wangjing Wangkhai dagi ahal lai khurum khongnemna akhanaba mitung oina Sanamahi Lining chakhat hanabagi matangda mifam amasu pangthoki mifam aduda wangang laduna Sanamahi Lining Loop Wangjing gi secretary Naurem Borjendro Elias Surjo na hai Sanamahi Lining haiduna ipa ipuna thambiramba Lining lambi asi hena chakhat hananabagi pandamda Sanamahi Lining Loop asi Wangjing da lingkhat ki bani ngasi pangthokliba loop asi gi mapok thoram gi maru oiba pandamdi isha masak khangba haiba asin haina phongdoki ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯗꯤ ꯑꯩꯈꯣꯏ ꯅꯤꯡꯖꯔꯦ ꯁꯅꯥꯃꯍꯤꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯀꯥꯡꯂꯣꯟ ꯀꯌꯥꯗ ꯑꯩꯈꯣꯏ ꯊꯧꯔꯝ ꯇꯧꯖꯔꯦ ꯑꯗꯨꯃꯛꯄꯨ ꯃꯁꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯅ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯒꯤ ꯂꯩꯔꯤꯕ ꯊꯧꯔꯝꯁꯤꯡꯁꯤ ꯇꯧꯕ ꯃꯇꯝꯗ ꯂꯩꯇ ꯂꯥꯏꯔꯕ ꯈꯤꯇꯪ ꯇꯦꯟꯖꯟꯅ ꯇꯧꯒꯦꯅ ꯈꯟꯕ ꯂꯨꯞꯃꯛꯇ ꯀꯠꯂꯒꯁꯨ ꯃꯁꯤꯡ ꯌꯥꯝꯗꯅ ꯈꯤꯇꯪ ꯀꯠꯆꯒꯦꯅ ꯈꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯃ ꯂꯩꯔꯒ ꯂꯥꯏꯁꯪꯗꯨꯗ Prime Minister Narendra Modi na Digital Banking Units DBUS humbudra manga ngasi video conferencing gi khuthang da lebak miyam da khusinakre lebak asigi kachin koya da lariba mipung khuding makta banking gi khutong chaba fanganna bagi pandam da DBUS asi hodokpani hairi Masina pige tawriba kanabasing adudi saving account hangba balance check tawba passbook print tawba fund transfer tawba fixed deposit ta invest tawba loan application credit amadi debit card sing apply tawba loinana tax amadi bill thibani ngasigi thoram aduda wangang laduna Prime Minister Narendra Modi na digital banking unit sasina digital service sing bu henna mapangal kangkhat hanbata natana leibak asigi digital banking infrastructure dasu henna pakthok chawto holagani hairi Magna makata raduna micha miyam gi punsi mahing bu hena laithok hananaba ngasi lori bu khongtang asina ani shubani laingak na kachin koya khuding makta banking service yohon ba haibasina khwaidagi maru oina thamli haiki MBBS ki lairik Hindi lolda tamba Madhya Pradesh na ahanba state oigedawri ngasi Home Minister Amit Shah na Madhya Pradesh ki Bhopal da medical science bu Hindi da tamba hodokadawri thoramadu da MBBS first year ki lairik release tawgani State asigi district khuding makta Hindi lol sizinabagi matangda conferencing pangthokani lairik tampham sang singdana seminar amadi atopa thoram kaya pangthokani Panbaya badi expert marfutara taret na semba team amana maming leraba English lon da iba lairik pu Hindi lol da handokpagi thabak chathari Chahi kayagi mamangdagi lamda masida toina thokpa marup tender company microfinance bank Kayana beneficiary singi pitok pam thokpa senfam sing pitok lamdana office sing adubu chalai ribe sing thonglon duna mafam khangdana lot khibagi thodok adugumna thobalda office hanglamba meta office koba financial services tawramba office ama yamlaba senfam khomka khraga thonglon khibadagi maduda beneficiary ohaurbe singna fangfam thokpa senfam sing pithorak tabana awaba kaya mayok nare hairi mari leinaba singi pukning chingsilakli ngasi meta finance office hanglamba thawal athokpam gi building adugi mamangda beneficiary singna wakat khongjang changsin baga loinena paumi singa unaba amada sangita sakol sen
कौबी बेनिफिशियरी अमना फोंदोरखिबदा हौखिबा चाही मंगा तरुकी ममांगदगी मेटा फाइनेंस कौबा असी थौबाल अथोकपम डीसी ऑफिस थौबालगी मायोकनबदा लैबा बिल्डिंग अमदा ऑफिस ओइदुना हंगलखी मेटा फाइनेंस ऑफिस अदु खोंगमन बासिखोंग बाजार मेरा क्लब मयादगी सापम जॉन बेंसन मोबाइल नंबर 8798431175 कौबा मियोय असिना मैनेजिंग डायरेक्टर वांगजिंग अवांग लेकाई हैरोग गेट मयादगी लाइश्रम मनी चंद्र सिंह मोबाइल नंबर 7630881755 ना सेक्रेटरी अतुगा वांगजिंग सोरोखाइबम लेकाईदगी येंद्रेंबम प्रेमजीत सिंह मोबाइल नंबर 7005150200 ना ट्रेजरर ओइदुना माइक्रो फाइनेंस अदु लिंखलखिबनी हाइरी संगीता ना मखाता ना हाई हाइजरीबा वाफमसिंग असिदा अवाबा तारबा बेनिफिशियरी मियाम असिगी खनबिदुना मरी लेनबा क्लब ऑर्गेनाइजेशन सिंग लुपसिंग अमदी तुंगी खनबिबसिंगना थिगतपिदुना अचुंबा पुथोकपिनबा पुकनिंग चिंगसिलकली हांगमिबा माइक्रो फाइनेंस स्कीम मैम हौगले लुपा 2,200 थांबी अनी थांबी अमा थांबी था अमा लेपगा था अमा लोटरी वोटबी टेंडर लाउबी मैम माना हौबीरेद अखोय मैम उरुम मचा मैम से याउने लोइना याउजरे अदु माना मतम खरा हारोना डिमांड तौवे हाबदगी माजे लेपना लैगरे ऑफिस से हांगदबिद लेपगा लैगरे अदु अमु मैमना मरु मचा मैम जिना हौबदगी मु हांगे नमु मतम खरा मु हांगमे हांगमिबा थादु लेपगा अदु माजु हौजी इम्फानदा वांखैदा मेटा फाइनेंस अमु माना हांगा लैगरे अदु हौजी माना हौजी दा हांगमिबा माइक्रो फाइनेंस से नुपी मैम जिना चलगा ऑफिस दा सी अनिरक छोरे मा मना चसरिजे सी अनि जे थाजलुरबने जे जिंगे थाजल फावुदा माइ मनादा बोसो हाबदे अखोना सपदा करिगिनो लाइजिबो अमता हंबिदे मा अखोना तानरे कोइ हंगे लोइना तौनिंगबा तौरोगा हाय को जगाजे अदगी अखोनो साउना लोइना लाए लापदगी लेइता लाइरा फी नुसारगा थबैंगां छुरगा थांजाबो मरु ngaतने चाइना की लाइन ऑफ एक्चुअल कंट्रोल की मनाक्ता हिदाक पांबी थीबा चटखिबा अरुणाचल प्रदेश की नहा अनि थीबा खंगद्रे हाइरी थीबा खंगदना लैरिबा नुपा अनि अदुगी ममिंग बैतै लोमतिक्रो चही 19 अमदी वयिंगसो मानयु चाही चही 19 लैफम गोइलांग टाउन दगिनी मियोय अनि असि अगस्त 18 दा मखोगी खुंगंग थादोक्तुना चटखिबनी अमदी अरोइबो ओइना अगस्त 23 दा उखी हाइरी अंजाव डिस्ट्रिक्ट की एसपी रिके कामसीना मियोय अनि मांगखिबगी रिपोर्ट इमुंग मनुंगना अक्टोबर 18 दा तौरखी हाइरी आर्मी सिंग पाव फाउनदुना थीबगी थबक चथबा हौरे हाइरी इमुंग मनुंगनदी मियोय अनि असि एलएसी दा लांसिन गिदुना चाइना की आर्मी ना फारम गद्रा हाइबगी चिंगनबा लई हाइरी पुन्ना हिंगमिनबा खुनाई मपोकुमोन अमदी बॉक्सिंग रिंग सानबगी थरोम अमा उरिपोक तखेलंबम लेकाई एनजी कॉलेज इंडोर स्टेडियम द लैबा पुहिन खुन बॉक्सिंग एकेडमी द पांगथोखरे थरोम अदुदा एनजी कॉलेज के प्रिंसिपल अशोक आरसी ना चीफ गेस्ट द्रोणाचार्य अवार्डी डिप्यूटी डायरेक्टर साइखुमल लंपाक लैसांगथेम इबोमचा सेक्रेटरी मणिपुर एमेच्योर बॉक्सिंग एसोसिएशन फैरोइजम धनजित ना गेस्ट ऑफ ऑनर अमदी पुहि खुन तखेलंबम बाबूना प्रेसिडेंट ओइना सरुक्याखी हौखिबा पुंग कुन मरीदा इंडिया दा नौना मियोय लिसिंग अनि चामरी कुन माथोय कोविड पॉजिटिव ओइरे लैखिदबा मी की मसिंग ननि पानी फगलकपगी चांगचादा मरफुतरा निपान ग 10.3 ओइरी अपुनबा कंफर्म केस ना कोटी मरी लाख निफुतरुक लिसिंग कुन तरुक चामरी कुन तरे यौखरे एक्टिव केस ना लिसिंग कुन तरुक चतुक तरा निपानी लैनासना मरम ओरगा लैखिदबा मी की मसिंग ना लाख मंगा लिसिंग कुनिपान चनिपान हुबुद्रा मरीनी लैना असदगी नाबा फदुना डिस्चार्ज तौखिबा मिगी मसिंग ना कोटी मरी लाख निफु लिसिंग हुबुद्रा चमापन कुंट्रा मंगानी लैना असदगी ngakthoknaba vaccine kapthokhiba apunba migi masing na koti chani tara mapan lakh kuntaret lising tara manga chamapan humbudra matho henkhre malem gi oina covid lai chana khwaidi na sokalaba lebak singi manung da USA na ahan ba India na ani shubada amari France da ahum shubada leiri awanokpok state ki oina Assam na ahan ba Mizoram na ani shuba amadi Manipur na ahum shubada leiri